Manipuri University के Department of Botany AMASUNG Physics के Assistant Professor LOUBAGI interview की Tabulation report Meeyam Da Puthoktriba Phaoba Department ani asigi interview Pangthokpa Yaroi HAINA MAHEIROI LOUB taruk na phongdurakli wafam asi Desham KSA AMS SUB MSF yauna MAHEIROI LOUB taruk na sinduna Pangthokpa Pawgi mifam amada MAHEIROI LOUB taruk ki mahut sinduna Desam के President Meeyam Somorjit na phongdokibani Kwakaitel Girls High School da laiba AMS के office ta Pangthokpa Pawgi mifam aduna mahakna makatana hai haukiba July 19 da Manipuri University के Assistant Professor Maripfugani LOUBAGI recruitment result haidorakpada Botany amadi Physics Department ki yauraktaba mari leinana semkiba inquiry committee na interview ki tabulation report Meeyam Da Puthoktriba Phaoba Department ani asigi anoba interview Pangthokpa Yaroi HAINA MAHEIROI LOUB tarukna phongdokiba laikhrabani adubu department ani asigi interview lakliba August 5 dagi Pangthokpa yai HAINA July 13 ta famkiba syndicate meeting na waret laukiba silaibak thibani inquiry committee ama semlaga committee gi report adugi matungina mara laiba mioi singi mathakta chap chabe action laukhatpagi muhuta inquiry committee gi report namsinduna thamlaga department ani asigi interview tawragani haina waret laurakpa asina inquiry committee adu maming khaktagi semkibane haibase mayek senghalei laibak thibadi university amagi document gi custodian oigadoriba registrar amadi mapung oiba university yengsinbagi thogai puriba vice chancellor gi mathakta inquiry tawgadaba wafam amabu karamna associate professor gi level da inquiry committee semlaga achumba puthokpa ngamgadoribano haibasine masina semkiba inquiry committee adu achumba puthoknaba semkiba nate MAHEIROI singi ihau namthanaba launam tawduna semkiba inquiry committee amane haibasine University asigi MAHEIROI singna waza watpagi mayoknariba khudongchadaba sing yenglaga assistant professor LOUBAGI result haidokibagi marumda aronba maikhum amaga loinana sagun tawbagi mami chawna tari amadi result asida asoiba kayamarum yauri khudam oina anthropology department ke shortlist thokpa matamda UR oina thoklaga selection list na OVC oina khalakpa candidate yauri loinana zoology department ke post mari kauraga result haidokpadana yamna proportionate oidaba mong da mioi tara manga khanjinduna yamna mong ta daba result ma oiri nakal marom da assistant professor gi oina advertise thokiba masing asi marfugani pani adubu result lauthorapa matamda anoba post masing humfu hengatna result lauthokhi masina anoba fresher candidate kaya apply tawbagi tanja adu manghan bibaga loina na thawong asi Indian Constitution gi article 14 amadi 16 violate tawbani haina MAHEIROI LOUB taruk na lawi haina mahakna phongdokhi Yang pikraba lenga ki akoi mahisang lairiba imphal mayom da lairiba higher secondary mayam gi emission tawba bawda category wafam si yam kupna yengaga masigi chentok chenjin si yana da wafam phau lairibne duga oja ama MAHEIROI takpi ga doriba aduga oja ama koi khanma matam da su college oja ama khanma matam da category da so yam chawna chenariba masi karmaina ohel ino masi kamaina oiri ino habase masi MAHEIROI LOUB ki lusingba adu MAHEIROI LOUB ki LOUB mayam na masi angakpa poi na asigumba akoigi yamna asoiba mayam se masi khangna sum toksinchiba taragadi Manipur state na oragasu adu university masan oragasu matamgi matungi asigumba thabak lobagi thongse dum mathabu taraga torkani aduna somba torpa matamda adum soira sum sakhiba yabagi pot ama khaklakpasi akoi mipaiba poi aduga masi nunangbasu poi aduna asigumba thong mayam se masi tobigano